ngasi numida waram phongkiba tungan manipuri siphongsingdigi maruoiba ipausing khongasaraga manipur top channel gi mekedi myamna thamjagi anbada kanglaipak ki maira news dagi maruoiba paukhra ngasi BJP na Congress bon mamang amadi Kaisampat Junction da Sonia Gandhi amadi Adhikaranjan Chaudhuri gi mitam mai thakre handak pangthokiba India gi president khananabagi mikal da mai paktuna India gi president oina wasak lokrabi Draupadi Murmu gi mathakta Indian National Congress ki lusingba Adhiranjan Chaudhuri na phajadaba ohai wata sisinai haibagi damakta Bharatiya Yuva Morcha BJYM Manipur M Baris na lusingba kangbu ngasi ayu Congress bon mamangda Sonia Gandhi gi mitam mai thadana khongjang sangsingkhre President Draupadi Murmu gi mathakta phajadaba ohai wata sisinai haibagi matangda BJP Manipur Pradesh ki President A Sardan lusingba kangbu amasu ngasi pung 13 makhairom taba matamda Kaisampat Junction da Adhiranjan Chaudhuri gi mitam mai thaduna khongjang sangsingkhi ngasi ayuk pung 4 makhairom taba da BJYM gi President M Baris na lusingba kangbu amana BT Road ta leiba Congress Bhavan gi gate mamangda Congress ki mayokta akan bukhulau kya lauduna party asigi lusingbi Sonia Gandhi mitam mai thaduna khongjang sangsingkhi khongjang adura Congress Bhavan ngak seliba security personnel singamadi BJYM ani gi marakta mukna bathuki BJYM gi Baris na phungdokibada Congress ki lusingbi Sonia Gandhi bu Enforcement Directorate ED na maram sadana hanjina kaukibadu yaningde maduda natana Congress na Prime Minister Narendra Modi amadi Amit Shah gi mitam mai thaduna protest tawkhibadu yaningdaba phongdoktuna ngasi Congress bon mamangda Sonia Gandhi gi mitam mai thaduna protest tawbunai ki ngasi Sonia Gandhi gi mitam mai thabaduda Sonia Gandhi murdabad Rahul Gandhi murdabad Adhiranjan Chaudhuri murdabad haina lawbaga loinana Manipur dagi Congress maru phongna muthanaba BJYM na hanba leitana honagani haina sulauki Bari Sharman makatana phongdokibada Congress na Prime Minister Modi gi mitambu mai thaba haibasi usittaba utpani aina yadaba thawongsi BJYM Manipur yaningde Bharatagi Congress muthanaba honabada hanba leitana khongjang sangsinggenaki amaramda ngasi ayuk pung 13 makhairom taba matamda Imphal dagi Nityapat Suthekta leba BJP gi office oiriba Thambal Sanglen dagi BJP Manipur Pradesh ki President A Sardana lusingba team amana Congress ki Adhiranjan gi mitam puduna Kaisampat Junction phawba kholau kya lauduna lakhi Kaisampat Junction yoraba matamda President Sardana permission phungdokhibadi leba asigi khwaidagi wangba President gi phampai di Draupadi Murmu bu karisu leitana khanbagi mawngda Rashtrapati ni haina Adhiranjana phungdokhiba usit thawoidabagi wafam adubu BJP Manipur Pradesh na akan mawna kanem tawi Indian Congress na leba asida leidiba Scheduled Tribe nupi khunai amadi tola taraba miyam ikai khumnadi haibasi Adhiranjana phongdokliba wafam aduna mayek singna takle asiguma Congress Party gi lujadaba masad adugidama party asigi lusingbi Sonia Gandhi na leibak miyamda lale haina singdokadabani haina Sardana phongdokhi masigi matungda Adhiranjan Chaudhuri gi EPC Kaisampat Junction da mai thaki mai tharingai de BJP gi kangbura lairaba singi yeknaba Congress Party ne miyam punamaki yeknaba Congress ni nupi samaj pu amadi Scheduled Tribe pu hanthana yengba Congress ni Bharatagi Congress muthatlasi haiba khulaukya lauki haina supali makasa tarak poina to papawmana DM University gi makada lairiba college singi oja singi service protection pibaga loinana oja singna taliba demand sing lega mapung fana phangani Minister Basanta Kumar Danamanjur University DMU gi makhada leiriba Constituents College singi oja singi service protection soidana pigani loinana Constitution College ki oja singna taliba demand sing lenga mapung fana phangani haina Education Minister TS Basanta Kumar na house ta thajaba pikre wapamasi hauzik chathariba assembly session gi marini suba numit ki miphamda thangmaiban kendra gi MLA Joy Kishan amasum khangabo kendra gi MLA Surja Kumar Okramna calling attention motion pukhaladuna hanglakpa wahang singi pakhum piraduna Education Minister Basanta Kumar house thajabasi pihibani calling attention motion adu pukhaladuna MLA Joy Kishan hai mai sangamada mai tamba phangdre award pa oja hapiyo infrastructure ningthina sengbatpiyu haiba yauna tungan demand kya taladuna mairoi singna khongjang sangsilamani adubu Danamanjuri University gi oinadi mairoi singi muhuta oja na oina khongjang sangsilakdibasi taraina lafam thokte amasung khunai amagi yanglen saru oiriba loinana khunai bu mamai sumliba mai masing tambagi lamda matam punamakta problem amadi
ꯏꯁꯨꯁꯤꯡ ꯊꯣꯛꯄꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ DMUꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞ M ꯁꯨꯅꯁꯨ ꯏꯗꯨꯀꯦꯁꯟ ꯌꯨꯒꯤ ꯑꯣꯐꯤꯁ ꯐꯥꯎꯕ ꯁꯣꯜ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯧꯖꯤꯛ DMUꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯨꯠꯈꯤꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤꯕꯁꯤꯗ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯅ MLA ꯖꯣꯏꯀꯤꯁꯟ ꯍꯪꯈꯤ ꯃꯈꯥ ꯇꯥꯅ ꯆꯞ ꯃꯥꯟꯅꯕ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯈꯪꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯈ꯭ꯔꯝꯅ ꯍꯥꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯦꯀꯥꯗꯦꯃꯤꯛ ꯑꯃꯁꯨꯡ ꯀꯔꯤꯀꯨꯂꯝ ꯍꯥꯏꯅ ꯁꯦꯛꯁꯟ ꯇꯣꯉꯥꯟ ꯊꯝꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯆꯂꯥꯏꯕꯒꯨꯝ DMUꯁꯨ ꯍꯥꯏꯔꯤꯕ ꯁꯦꯛꯁꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ ꯆꯂꯥꯏꯒꯗꯧꯕꯅꯤ ꯑꯗꯨꯕꯨ DMUꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯣꯁ ꯀꯌꯥ ꯚꯦꯀꯦꯟ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯔꯦꯖꯤꯁꯇꯔ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯁꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯨꯝꯖꯥ ꯏꯪ 2019ꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2022 ꯐꯥꯎꯕ ꯄꯣꯁꯁꯤꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯡꯂꯤꯕ ꯄꯣꯁꯁꯤꯡ ꯑꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯂꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯣꯏꯅꯁꯨ ꯌꯦꯡꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯃꯤꯅꯤꯃꯝ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ 2 ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ 2 ꯑꯃꯁꯨꯡ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ 3 ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯑꯃꯔꯣꯝꯗ UGC Act 1956 की सेक्शन 12 क्लोज B की मखादा यूनिवर्सिटी अमगी मखादा फाइनेंशियल कंपोनेंट अमा लैबा हाइबसी याम मरु ओइरिबसी करी फिबम द लैरिबगे लोइनना माहिरोइ सिंगी ABC ID की मतांगदा करी थबक पाइखलाबनो ABC ID की मतांगदा करी थबक पाइखलाबनो मसिदा नतना DMU की कन्स्टिट्यूएंट कॉलेज सिंगी ओजा सिंगी बाइफ्रकेशन अमसुम एब्सॉर्प्शन की मतांगदा हौजिक लैखाइ ताब ngamdribasi kari thabak paikhalabagi haina songki MLA anina pukhalagliba calling attention sing pakhom piraduna education minister Basanta Kumar hai dana manjuri university asi lamdamasi ki miyam gi matam kuinadagi manglaklaba manglana mani loinana N Biren lusingba BJP ki lenga asina manglana si mangpha honana bahaiduna DM College of Science Arts Commerce loinana GP Women's College amasum LMS Law College Kapulaga Cluster University on Sangbatkibani. House University is a regular BC hub to not have Tori Adubo, teaching a Madinan teaching lady staff, Satru Romasina, Mapung Fawa University, Uhenana Bohonavada, Konadavana, Higher and Technical Education, DMU Loinana English and Kungamatodigi, Post Kara, Great Tauraga, Intech Hore, DP na approved Taubuga. Nauna hapliba posting asigi results soidana haidoknaba semsare posting asigi deputy register deputy finance officer sing lobgi result haidoknaba semsadun leire haujiki oina BC na tars puduna leiribani adubu oja singna sahi mari khara hena thabak torakpagi service protection ge loinana pensionary benefit singi matana demand tawduna boycott tawbigi pawam lakribasi yenglaga DMU da hakthengna satuna BC yauna phaminaduna wari sanare madugi mathakta thasigi kunga manga oja singi amuk hana wari sanare oja sing boycott toramba nate tawge thaurang lamani adubu matam sana thabak paikhat padegi hauji oja singna mairoi singi class tawbadana tana exam gi thabak ningthina tawge hanesu house the minister na thamki अतोपा पाव मदना सुचामपुर मेडिकल कॉलेज सेमगा सगनबा सेंटर न लुपा करोड़ संवागा मौद्रागा निपानगा पॉइंट यांखैगे मंगागी काइथोरकले हंदक सहीदगी क्लास हौरगनी एस रंजन मणिपुर की सिंगी डिस्ट्रिक्ट सिंगी मनुंग अहानबा मेडिकल कॉलेज अमा ओइगदोरिबा सुचामपुर मेडिकल कॉलेज हंदकी सही असिदगी क्लास हौबा ngamnaba hotnari haina हेल्थ मिनिस्टर डॉक्टर सपम रंजना हौजिक चथरिबे असेंबली मिफामगी वहंग पाखुम Matamda Congress ki MLA O Sujukumar hanglapuwangi pakum piraduna Health Minister Dr. Sapam Ranjana House ta fundokre MLA Sujukumar hanglapuwangi pakumda Minister Dr. Ranjana House ta thamkibadi Susampura linkhatliba Medical College asigi thabak thoram sing akan mamongda sangshili Medical ga mari lainaba khusu khulai gi awat apa singsu menkhana bohonari Medical College asi semga saganaba center na lupa crore songaga maudragani panga point yankhai gi mangagi senpam kaithorakle National Medical Council na ayaba hek pirakpaga handaki sei asidagi class hoba ngamnaba yamna kana honari loinana Medical College asigi mathau tab staff sing lobgi thabak su sathari Professor Singh Lobby Yoinadi say Sigi August Tara Hop Manungda Loishilagani Hanasu Health Minister Dr. Ranjana House Tamki Amaromdana Dulai Thabigi Lep Amadi Right Canal say Sigi December Hop Manungda Loishilagani Minister Awangbo Matam Kuina Loishinbang Amnaduna Leraklaba Dulai Thabi
left amadi right canal satlibasai English ingani kunganithoi gi December tha phawgi manungda mapung phana luisinduna kanaba phangalagani haina Water Resources Minister awangbo Newmain ngasi House ta phongdokre wafam asi haujik chathariba taraganithu suba Manipur Legislative Assembly mifam gi ngasi wang pakhungi matamda Congress ki MLA Lokeshwarna pukhalakpu wangi pakum piraduna Water Resources ki Minister awangbo Newmain House ta phongdokhibani wang adugi pakum piraduna Minister awangbo na hai dolai thabi gi left amadi right canal na soolaba laumi saniga kunda pifam thokpa compensation pikre Sayena bakra laibadagi laumi kuntraga mapal romgi compensation pidan laidi sayena na laidiba singa asisu athubada loisinduna pifam thopa compensation piragani kenel asi sayesi gi December tha phawgi manungda loisilagani kenel asi mapung phana loisilabadi laumi singda sauna kanaba phangalagani haina minister awangbo Newmain House ta thamki Makasa tarak po na to papawamana lamdam sigi language commission ama lingnaba assembly mi phamna warep lawbiyu haiba dabi tawduna mahiroi luptaruna khongjang sangsingkhre haujik chathariba taragani thoi suba Manipur Legislative Assembly ki mi pham asida Manipur da language commission ama lingnaba wafam puthokduna MLA humphuna khanaduna warep lawgadabani haiba dabi tawduna Manipur gi mahiroi luptaruk haibadi MSU AMS Desam MSF suk amadi KSA gi thaumi singna ngasi kwa kaithel tidim lampaki opposite human chain semduna khongjang sangsingkhre khongjang adura saruk yakhiba Desam gi lusingba aduna paumi singda phongdokibadi mahiroi luptarukna lainga ki mafamda thabak oina pangthokpinaba thamkiba charter of demand manga gi manungda yawriba lamdam sigi language commission Translation Committee lingba amadi Manipur gi reference book phangalu haiba demand singa si lengakna thabak to onthokpigadabani maduna haujik chathariba assembly mi phamasida hairibe hiram singa si puthoktuna khanabiduna warep lawbigadabani haki mana hai haujik reference book phangde maduna mitai mayekna master level phawda MA tamduna first semester phawba yoraba phawda reference book phangdabadagi yamna sauna awaba mayonare mathangdagidi net ki exam amuk laklagani masigi sumathakta mitai mayekta research tawbusu mathang sahidagi horagani adubu luribadi Manipur da lairiba college amasum university mitai mayek ki reference book amata phangdana lairibasini masigi matangda lenga ki lairiba mari lenaba department asu mitai mayekta translation tawbagi thabak khumang chauksina tawbide aduga haujik mahiroi singna tamliba subject sing adu center da salaga mitai mayekta DTP thudolaga ontholaga yamna wana mai tamli khudong sadaba si ko onana balenga na mitai mekta mari lenaba lyric sing nam tholaga mahiroi sing phangan bagi thabak amata tawbida basi yamna lali maduna mitai mekta MA gi thak phawbut amhai tamli ba mahiroi singna thengnari ba khudong sadaba kya si ko onana balenga na sab saba thabak paikana ba haujik chathari ba assembly mi phamasida pothok tuna khanabiyu haiduna MLA humfugi mathakta mahiroi lup taruna puning jingsinjari haina su phongdoki atop pawamadana CDO kaksing transfer tawba maram sade transfer order kakpiyu haina angalwadi worker amadi helper singna wakat mifam satakre child development project officer ICDS kaksing gi project officer oina thawpuriba Devanandabu transfer tawba maram sade atubu matamna transfer order kakpiyu haina ngasi kaksing district ki angalwadi worker sing helper sing amadi mini angalwadi worker singna ngasi kaksing panji laikai de leiba ICDS office mangna wakat mi pham pham khre wakat mi pham aduda CDPO Devanandabu transfer tawbu yaning de transfer order khudak ta kakpiyu toina CDPO sinbiganu haina thaba plate card sing paiduna khulaw kya su lawki ngasi gi wakat mi pham aduda saruk yakhibi lata kobi angalwadi worker amana phongdurapada kaksing district ki DCPO transfer tawbasi yaning de maramdi makna posting lakpa se supnatagi tha ahum khakta ngairi telaba matam khara sida CDPO sigi lamjing makhara sothaduna lairaba kaksing district ki angalwadi workers sing amadi helpers sing bu yamna kumang saksina thabak paikharanki amasum Aadhaar verification da su uma ki lamjing makhara kaksing district na mangjil thaduna sali maramasna telaba matam asida mahakna tawjariba thabak thoramasi yenglaga maku transfer tawbosi angalwadi workers sing amadi helpers sing loinana project singi miyoi singna yaningde atopa pawamana RSS na arepa piduna santi wari gi woroisin purakpa ngamdana leire IM Nagaland gi larhulup ama oiriba NSN IM amadi Bharat lenga ani gi marakta sathariba naga santi gi woroisin purakna bohona bada RSS na ayepa piduna leire haina NSN IM na maral sikre hari amaromda pokpada ngairiba angang ani
हुराननबो होटनरंबा नुपी अनि पुलिसना फारे असम की गुवाहाटी मेडिकल कॉलेज हॉस्पिटल दगी पोकपदा ngairiba angang hurananabo hoटनरंबा नुपी अनि असम पुलिस के कंगबो मना फगत पंगखरे यामना ngakpa thawdo si ngarang गुवाहाटी मेडिकल कॉलेज हॉस्पिटल थोकिबनी angang hurananabo hoटनरंबगी पुलिस ना फारबा नुपी अनि दुदी प्रामिला देखा अमदी बिजिता दास कवि मखोय अनिना तेजपुरदगी मिरोन बिनुपी अमना पोकपा अंगांग हुरानदुना पुनबो होटनरंबदगी पुलिस ना खुदकता फगत पंगमखिबनी मखोय अनिबो पुलिस ना असंबो वहां पोंग सथाबा मतमदा मखोयना सथरिबा थबा अदु मियोय मरीना साबा गेंग अमगी पाक्ताक मखारा तौबनी हायना खंगमखि लोइनना मखोय अनिगी मथक्ता अंगांग हुरानबगी केस अमा रजिस्टर तौदुना थिजिन हुमजिन मखरे पनबा याबदी सयेसिगी मार्च थादसु सब मानब थौदोसि गुवाहाटी मेडिकल कॉलेज हॉस्पिटल थोकिबा लैख्रे हायना सुपल्ली अमरोमदना बेनिफिशियरी तरागा तरुक्ता PMNRF की मखादा लयेंगनबा लुपा लाख 53 रोंगी तेंगबांग पिरखरे राज्य सभा की MP निंगथौ लसेम सना जावना रिकमेंड तौरगा थाखिबा मणिपुर की सिंगमरी तमगी डिस्ट्रिक्ट सिंगी तोवान तोवान मफमदगी बेनिफिशियरी तरागा तरुक प्राइम मिनिस्टर नेशनल रिलीफ फंड PMNRF की मखादा लयेंगनबा अयाबा फंगबगा लोइनना मखोगी लयेंगबदा मतेंग ओइना लुपा लाख 53 मौद्रागा तरुका चौंगागी तेंगबांग पिरखरे मसिगिदमक राज्य सभा की MP निंगथौ लसेम सना जावना भारत की प्राइम मिनिस्टर नरेंद्र मोदी बु थागतपा फोंदोखरे हायना MP निंगथौ लसेम सना जावगी OSD कम मीडिया एडवाइजर की थौपुरीबा M सिबदता सिंहाना प्रेस थोलकपा सिरोलसिना सुहाइदी मखासा थरकपोना पंदम पाउसीदा फोंग तोपा पाउखरना पुंग कुनगी मरीगी मनुंगदा FIR लोखत्रबदी हाई कोर्ट सत्कनी कांग्रेस ngasi BJYM की प्रेसिडेंट मनोहर मयुम बरी शर्मा मदी मेंबरसिंग लोइनना BJP की वर्करसिंगना कांग्रेस बोगन लाक्तुना क्रिमिनल अटैक थरंबगी मयुक्ता MPCC की टीम ने इम्फाल सिटी पुलिस स्टेशन FIR रजिस्टर तौखरे हिरमसिग मरी लेना सीनियर स्पोकपर्सन निंगोम बोपेंदा मितै नाय ngasi ayuk pung 8 yang kai ni thoirom sakpa matamda office matam oidringai mi laknadringai BJYM की स्टेट प्रेसिडेंट मनोहर मयुम बरिस अमदी माकी कांगबुना कांग्रेस बोन mamangda akai atoi thokhalamba amadi mai thage touramba नत ओइदबा खुलाव क्या लौरंबा सिदसु नतना ड्यूटी तौरीबा सिक्योरिटी पर्सनल सैन कंदुना अरानबा थबकसिंग तौरंबा दुगिदमा आइन गोएबा थबक लोखत पिरकनबा पुलिस ता वकतपा लाकपनी डेमोक्रेसी मागी मागी तौनिंगबा थबक तौजनबा इंडियन कॉन्स्टिट्यूशन राइट पीरी अदुबु मदुगी वांगबदा तमथीबा मोंग चंगसिलकपा तारगदी कांग्रेस पार्टी ने येंगदुना लैरोय ngasi maru oina makok singlakhiba BJYM की प्रेसिडेंट मनोहर मयु बरी शर्मा मेंबर सिंह रॉबर्ट ओइनाम सूरज वाइखोम तोमथिन मोइरांगसा बिमोल मोइरांगथिम अमदी सेक्स्टार गुरु मयुम सिंगबा मखोइगा लोइनबसिंगी मथक्ता FIR अदु रजिस्टर तौखिबने मखोइना आइनगी वांगबरा तौरम थबकसिंग अदुगिदमा आइन गोएबा लोखत फमथोकपा लोखत पियु हाइन वकतपा लाकपनि मरी लेनबा पुलिस स्टेशन तौफम थोकपा थबक पुंकुनगी मरीगी मनुंग हाइबदी हयें नुंगथिल फावगी मनुंगदा लोखत पिरक्त्रबदी FIR लॉर्ड्स तौरक्त्रबदी मखाताना मणिपुर पुलिस की मथक्ता हाई कोर्ट अमदी मरी लेनबा कोर्ट सत्कने हाइकी ममांगदा याय हाइबगुम तौरकपासी पारा अमा तंबीबा मथौताय कांग्रेस की मैकेदिगी हिंसा तौबगी वफम लेते मणिपुर की चीफ मिनिस्टर अमदी होम पाइरिबा एन बेरेना लॉ एंड ऑर्डर फरे हाइरिबा माफम असिदा ऑपोजिशन पॉलिटिकल पार्टी अमगी ऑफिस संगलगा मैबुल पाइदुना मियामले हिंसा की थबक सथरंबा पोसै थुवाइदुना अकी खंग तौरंबा सिलेबुथिबनी BJP लेंगा की थौदोसिन अहानबा नते BJP लेंगा की मखादा पॉलिटिकल पार्टी अमगी ऑफिस टियर गैस न चिंबा फावबा कापसिनबा लेख्रबनी असिगुंबा कैंपेन क्या लेख्रबसु FIR नंबर PU हाइबदा पीदना लाकली हौजी हौजी हाउस फमलिबना हाउस असिदा सिगुंबा अटैक सिगिदमक पुखटकनी डेमोक्रेटिक प्रोटेस्ट मसखंगदबा मई पाइदनो अतोपगी ऑफिस संगबा हाइबसी डेमोक्रेसी की वांगमदनी हाइनसु फोंदोखी लोशिलकपोइदा ngasi स्टेट से गोरिबा COVID-19 अपडेट मैमना थमजगी ngasi गोरिबा पॉजिटिविटी रेट सी 9.5% नि अपुन बोइना मिय हुमद्रागा तरे ngasi नौना COVID-19 पॉजिटिव ओइरे मिय अमना पॉजिटिव ओइबा लैखिद्रे अपुन बोइना मिय सनी पान सुनगनी पाना नौना कोविड टेस्ट तोखी ngasi COVID-19 पॉजिटिव ओइख्रबा मिय हुमद्रागा तरे असि बिष्णुपुरगी मरी संदेलगी मरी सुसामपुरगी तरागा हुमदोय इम्फाल ईस्टगी तरा इम्फाल वेस्टगी कुंथ्रागा तरे कक्सिंगदगी अनि कांगपोकपीदगी अमा थौबालदगी अहुम उखुलदगी अहुम पुनमिय हुमद्रागा तरे ने हाइदि दुगा लैखिद्रबा मिय अमा असिना इम्फाल वेस्टगी ने हाइनि सुंगसी स्टेटस अपडेट ऑन COVID-19 सु मखाताना रिपोर्ट तौरी अदुगा मैं हुजकुइनदी
पाव से मतंग से लुसिंजरगे अमसुम म्याम पुना अनौब अपडेट पिजरखी ngai minase na channel sigi maike digi म्याम na thamjari and thank you.